2022ꯒꯤ ꯑꯅꯧꯕ ꯕꯖꯦꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯌꯥꯎꯅ ꯗꯤꯖꯤꯇꯦꯜ ꯑꯦꯁꯦꯠꯁꯤꯡꯒꯤ ꯏꯟꯀꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗ 30% ꯇꯦꯛꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯒꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯕꯖꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯅꯆꯤꯡꯕ ꯗꯤꯖꯤꯇꯦꯜ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯗꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯔꯤꯒꯨꯂꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯉꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯥꯏꯅꯦꯜꯂꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2022 ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯏꯟꯗꯤꯌꯥꯗ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯒꯨꯝꯕ ꯗꯤꯖꯤꯇꯦꯜ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯣꯟꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯤꯒꯦꯜ ꯑꯣꯏꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯅꯤꯌꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯗꯤꯖꯤꯇꯦꯜ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯣꯟꯕ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ 30% ꯇꯦꯛꯁ ꯁꯔꯀꯥꯔꯗ ꯀꯥꯒꯗꯕꯅꯤ꯫ ꯃꯁꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯅꯆꯤꯡꯕ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯇꯣꯞꯄ ꯚꯔꯆꯨꯑꯦꯜ ꯑꯦꯁꯦꯠꯁꯤꯡ NFT ꯅꯆꯤꯡꯕ ꯃꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯏꯝꯄꯣꯁ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯀꯗꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯄꯤꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯃꯗ ꯏꯟꯚꯦꯁꯠ ꯇꯧꯔꯦ ꯍꯥꯏꯔꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯔꯦꯟꯁꯤ ꯑꯗꯨꯒꯤ ꯚꯦꯂꯨ ꯑꯗꯨ ꯋꯥꯡꯈꯠꯂꯛꯄꯅ ꯑꯗꯣꯝꯗ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯚꯦꯂꯨꯗꯨ ꯋꯥꯡꯂꯤꯉꯩꯗ ꯑꯗꯣꯝꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯇꯨꯅ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯇꯥꯜꯂꯛꯂꯤꯕ ꯄ꯭ꯔꯣꯐꯤꯠ ꯃꯗꯨꯗꯒꯤ 30% ꯇꯦꯛꯁꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯣꯝꯅ ꯍꯥꯟꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯌꯥꯎꯗꯦ, ꯑꯣꯡꯂꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯗꯒꯤꯅꯤ 30% ꯇꯦꯛꯁ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ RBIꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯃ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯧꯅ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ RBIꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤꯗꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯣꯟ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯅꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯅꯆꯤꯡꯕ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯁꯦꯠꯁꯤꯡꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯑꯞꯗꯦꯠ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫